आकाशवाणी इम्फाल nganngom kiran pau pajari ahanbada maruiba pau Manipurda Rashtrapati Sasan Tha Taruk Amaga Makha Tana Sangdokpada Rajya Sabha na ayaba pikre Lok Sabha na su hanana ayaba pikrabani Rajyapal Ajay Kumar Bhala na hairi Mahirosina degree fangnaba kak honabagi mahutta thauna laina lusingbo oiduna daite khangna thodang yanana bo honagadabani Nupisingu numidang athengmada thabak suhandanaba Manipur Sarkar na cherol ama thokre Manipur hojik COVID ki active case taruk leiri ngasigi oina mioi manga nauna COVID-19 positive oiki amasung Bharat amasung Philippines ki marakta ngasi tongan ba yana chemapan shahid tauna krai Manipur da Rashtrapati ki sasan tha taruk amaga makha tana sangdokpada Rajya Sabha na ayaba pikre Lakliba tha asigi tarahumdoidagi hauraga makha tana atopa tha taruk amaga Rashtrapati ki sasan thamnanaba Rajya Sabha na ayaba du pikibani Kendra ki Griha Rajya Mantri Nityananda Rai na ngasi Rajya Sabha da Rashtrapati sasan sangdoknabagi resolution adu puthokki Congress saungna birodi dol singna yaningdabagi kholaw lawrukpa marakta Deputy Chairman Harivansh Narayan na voice vote ta resolution adu pass tauki Manipur da Rashtrapati Sasan Tha Taruk Sangdokpagi ayabasi Lok Sabha nadi mamangi chayul pikrabani Lok Sabha da ngasi Lawsingu Mantri Shivraj Singh Chauhan na mahaki mantraloy na Lawmi Singh Yaifa Thaurangi damu paikaliba thabak sing matangda wafam kaya phongdoklingai da birodi dol singh sadasya singna Bihar Special Intensive Revision gi matangda khanana bataksindona sarang na thorukpadagi sabha gi mifam nungtil pungani phawu yaithokki Rajya Sabha da su mifam hek haubaga birodi sadasya singna wafam masigi matangda kholaw lawduna sarang na thokki nungtil pung anida mifam amuk haubuda makha na sarang na thokpadagi sabha animaki mifam ngasi nomugi oina yaithokki Rajyapal Ajay Kumar Bhala na hairi Mahirosina degree fangnaba kakhonabagi mahutta wakhal munna khanduna thauna laina lusingbo oiduna daite khangna thodang yanana bo hanagadabani Manipur Technical University MTU gi ngasi phangthokiba Tara Shubha Foundation Day gi thorumda saruk yaraduna Sri Bhala na hai kumja lisingani tara taruk talingkat kiba Rajya Sarkar na chalaiba hanwa Technical University asina hojik phawbada lepalaitana sakhulaglibasi singthaningaini National Education Policy 2020 ga susinnana bathabak tawduna hena sakhutpa innovation research amasung industry gi hub am oiba university am oirakna basu mahakna taksinki Artificial Intelligence, Renewable Energy, Robotics amasung Data Science ki lamda jati gi thakta sangdamnaba ngama mahiroising hena puthoknaba makha tana hotnanabasu Sri Bhala na phongdokki Mahana hai MTOC sumnagi institution amakak oibitanatana Manipur bu maromdom lepsaba ngamhannaba mating leba mityang sanba mahiroi kaya puthokadoribani University asibu hena phaba university ama ohinna bohanabada mari lenaba khudimuna mateng pangbinabasu Rajyapal na appeal tauki Today, as we celebrate the growth of this institution, we also reaffirm our shared commitment to technical education and that is rooted in the regional needs, but aspires to global standards. Being a very good institution in the northeastern region, we can become a center of excellence. So we should aspire to be something like, to become in our vision to be an IIT type of institution, a national institution level, that kind of excellence we need to bring in. Thoramadu da Danamanjur University ki Vice Chancellor Professor W. San Babu, Manipur Technical University ki Registrar Ramananda Nomai Kafam, University asigi faculty sing makok thongba officials sing amadi mahiroi singna saruk yaki. Bishnupur Jilla ki Deputy Commissioner Puja Elangmam na Sabapati oiduna ngasi tuberculosis laina thengnabaga mari lainana tuberculosis TB forum meeting Jilla asigi mini secretariat complex ta pangthokre mifam adu National Tuberculosis Elimination Program NTEP gi makhada District TB Center na sinbani mifam adu da District TB Officer Dr. Soraisham Brojan Singh na District TB Center na fanghaliba haksal mari lainaba khudong chaba sing NTEP gi thabak thoram sing TB preventive therapy TBT implement taunabag mari lenana PowerPoint presentation amasu utkhi mifamadu da wangang bada Deputy Commissioner
Puja Elangbamna hai TB laina nare habagi chingnaba lairabadi athu matamda test tawduna nganna khangdok haubuna laina asi thengnabada hena khudong chahangani mangna hai tongan stakeholders singalona punna hona minaduna TB laina laitaba khunai amu hinnaba hona minarasi Khuraijam Nimaicharan gi punsi amadi Khorirol kauba apunba khomjinba waring lairik ama ngasi Imphal gi Manipur Press Club ki Loktak Hall da phongkre Iramdam yang gi apunba Khorjilov Imakol awang pochangmum khunau na sinduna pangthokiba thormaruda Manipuri Language Advisory Board ki convener Rajan Toijamba Imakol gi president Sagol Sem Bilashini amasung Sahitya Academy awardee Khetri Biren Singhba sangairba miyo kya sarukya ki lairik asigi editor na RK Shanahan Bini Paugi marak thatna Akashvani Imphal ki pau tabiri Nupi singu numidang athengmada thabak suandanaba sarkarna serol ama thokre Raj ki Textiles Commerce and Industries ki Additional Chief Secretary Anurag Baspai na thokpa notification amada hai Factories Act listing ama chamapan nifunipan gi section humputaru ki subsection 1 clause B gi makhada nupi singu numidang pung tara gi matungdagina mathang numit ki ayuk pung manga fawu gi manungda thabak suhaloidabani hari Serol asini makhata na hai masagi ayabu yaudana numidang pung taret ki matungda nupi singu thabak suhaloidabani masagi ayabu yauna thabak sugadaba factory jingba mafamda CCTV camera khingadabani masung makoina darkar leibagi matung ina satkadaba factory gi akoibadasu CCTV camera sing thamgadabani manager natraga thabak mapu singna numidangi matamda nupi worker sing mayum phawu thinminaba transportation gi khudong chaba pigadabani Thabak mafamda nupi singi kai kumnaba mangba yaba thawung amata thondanaba factory gi mapu natraga manager na daita lawgadabani haibani singbo wafam singsu notification asida yauri Manipur hauze COVID ke active case taruk lairi ngasi gi oina miyoi tara test tawada miyoi manga nono COVID-19 positive oiba thangnaki laina asina naramba miyoi amasu ngasi naba fagalaki Rajya Haksal Vibhag ki serol man hai laina asina naramba miyoi sohum yankai mapan gi manungda punna miyoi sohum yankai humdoi naba fagalaktuna active case taruk tangai hobani Sahi sig junna madagi nauna sandok pahor kiba COVID-19 gi laichada sina Manipur da haujuk phawbuda miyoi amata sikhiba gi pau laitri Sahi sigi SN Chan Lifetime Achievement Award Shana Kaitel film ki producer Thaudam Doren da piragani Sine Artists and Technician Association Kata amasung Manipur Film Development Corporation Society na punna thasigi nipan da pangthokadoriba Manipur tararak suba SN Chan gi mapok numit kamari laina na pangthokadaba thormamada mana da khusinagani numerasida lising of samapan Homputara humdoi da puthokiba SN Chan direction amadi screenplay tawkiba film Brojendro gi luhongba miyam da utkani masig mari laina na Kata gi president Huidrom Niyamai na Akashvani Imphal da hai Taseng film sida khuthari bisi kanano mapan gi myoi thoina yaudana haibigi wakhajil yengpa matamda haiba sapam nodia san masana direction piba screenplay toba loinana dialogue fit tawai mana haiba film si Brajendro gi luhongba haiba story sidagi elaborate toraga screenplay torapani mangonda yamna angakpa gunnama mangoni yauramba sidagi father of the Manipuri cinema haidana 2006 dagi apna pangthokpa haujarapani Loktak Development Authority के हाने के चेयरमैन M. Ashni Kumar na केंद्र की Youth Affairs and Sports मंत्री मनसुख मंडाविया को नदुना तकमु वाटर स्पोर्ट्स कॉम्प्लेक्स पु साई सेंटर ऑफ एक्सीलेंस ता ऑन्थोकपिना बतक्सन क्रे कॉम्प्लेक्स से कुमजालिसिंग मसमापन मरपुतरा मापन द पांगथोकिबा मंगा सुब नेशनल गेम्स की मतम द साकी बनी हौजुक फावबदा वाटर स्पोर्ट्स कॉम्प्लेक्स असना रोइंग Canoeing amasung kyaking da jati amasung malem thaki sanori chahum hena puthokre maramaduna complex asi jati ki thakta water sports ke training topam ama oina sengwat pagi tangai fadabu laire haina Sri Ashni Kumar na mantri ki puning singsin ki mapam asibuning thina sengwat labadi jati amasung malem thaki water sports ki competition sing pangthok pagi phajarba mapam amasu oiba ngamgani haina mahakna phongdokki Tungda Sri Ashni Kumar na Sports Authority of India Sai ki Secretary Sports kam Director General Hari Ranjan Rao ga su unaduna wafam asigi matangda taksin ki hairi
Jiribam ki Bauparada Laiba Jiribam Higher Secondary School da Lanjan Raktuna Laiba Mio Singi Waiba Numit Tare Nichum Satagadaba MACAF Training Program Ngasi Jiribam Deputy Commissioner Krishna Kumar na Hudokre District Administration Jiribam na Manipur State Rural Livelihood Mission Jiribam District Kapuna Sinduna Pangtukliba Training Program adu Hudokladuna Deputy Commissioner na Hai Training Program asina Lanjan Rakpamio Singa Santuk Hangat Hanbada Karadang Oira Sumating Pangmum Lagani Lanjan Rakpamio Sina Kudong Chaba Silauduna Training Manungda Hainanaba Ningtina Tamnanabasu Deputy Commissioner na Apil Tauki Training adu da Punna Training Kuntaruk na Saruk Yari John and Education Office John 3 Thawbal na District Administration Thawbal Samagra Shiksha Manipur Amasung Division and Forest Office Thawbal ga Punna Sinduna Ek Per Ma ke Naam campaign ki sarkama oina ngasi Thawbal Tomjingda Laiba Thawbal Laitan Them Kanhai Junior High School da Uchara Singh Thakre Thormadu da Makok Thongba official singamadi school asigi mahiroi singna sarkyaki Sandal Gilambung Community Hall da P Masu Sangbagi Matana Numit Humni Chathagaraba Training Program among Asidagi Hokre DFO Chandel Nasin Pangtoki Training Program do Hogdopagi Thorum da Chandel DFO Dr. N Munal Nahai Leva Asibu Hen Sakut Hanabagidamo Aikoin Lam Kudimakta Ningtina Training Tauduna Magul Leva Potok Sing Putok Nabohanagadavani Mahusadi Hona Namnamasida Fangjaba P Masu Sangbagi Tabuk Asi Ningtina Yokat Bagitangai Fadabulay Hainasu Mahakna Fangdoki Baiganik oiba mongda laibak hawai thabagi matangna namit nini chupna chatharakpa training program ama ngasi Kaksing jila gi kairakta loisinkhre training program adu Junaghat ta laiba ICAR Indian Institute of Groundnut Research amasung Iroishamda laiba Central Agricultural University gi miding makhada All India Coordinated Research Project on Groundnut na sinduna pangthokkibani Tamenglong Jila ki Tamai Subdivision ki Manung Chanba KK Khaiba Cluster da Miamda Yanthokna Bagidam Piba Napsa ki Seng Tamenglong da Laiba Dukan Amada Lana Yanthokna Badagi Fagat Kre Tamenglong da Laiba Tongan Tongan Civil Society Organizations ki Pau Paladuna Aikoi ki Pau Min Hai Seng Singadunga se Singthokibani Adubu Lana Yanthokna Badagi Fagatuna Amuk Hana Miamda Fanghanna Bathorang Paikat Lei Akaswani Imphal lagi Pau Tabiri Bharat amasung Philippines ki marakta ngasi tongan ba MOU mapan sahi taunakre Yanasya Singadu Pradhan Mantri Narendra Modi ga Philippines ki Rashtrapati Ferdinand R. Marcos ki mamangda ngasi New Delhi ki Hyderabad House da sahi taunakibani Yanasya Singadu ki manungda laibakani na strategic partnership oiminaba criminal ga mari lenaba singda ain ga mari lenena amaga tengbang pinaba ngaksel bigyan amasung technology na singba gi lamda hena tengbang pinaba yauri Tungda Paumi Singa Unaba Mada Pradhan Mantri Narendra Modi na hai Philippines ki Rashtrapati na laibak asida laklibasi Bharat amasung Philippines ki marakta kutniti ki oina mari lena rakpa sahi humputra mga farakpagi nungayo phongdokpa oina lakpani laibakani ki marakta yamna ngalingai matamdagi hauna asetpa mari lena rakli Pahalgam terror attack pu yaningda phongdoktuna Bharat ka punna lepminabagi damaksu Sri Modi na Philippines ki sarkar amasung laibak adugi Rashtrapati bu thagatpa phongdokki Hauzik Sanabagi Pau, Naurem Victor Dagi. Cham Kuntra Mari Suba Oil India Duran Cup ki ngasi sanakiba Group C gi match amada Indian Army football team na Tribhuvan Army FC bu Panjal amasino da thoiki Indian Army team gi amata ngairba Panjal adu C kamaina match ki kunmathoi suba minute ta chankibani Cup asigi Group E gi atopa match amada Rangda Jait United FC amasung Malaysian Armed Forces hauzik ngahaki mamangda Silongi Jawaharlal Nehru Stadium Polo Ground da sanaba hokre hauzik fawbagi oina team animakna Panjal amata Dr. V.C. Roy Trophy lising ani kun mga kuntaruki Junior Boys National Football Championship ki oina champion oikraba Manipur Junior Boys Football Team gi sanroi sing okpagi thauram ama tha asigi tarukta lamlong thongkhongda leiba artificial turf ground da pangthoklagani haina All Manipur Football Association gi chairol amana khangalakli Boxing Federation of India na sahi taram Manga Makhagi Mari Suba Sub Junior Boys and Girls National Boxing Championship Thasi ki tareta gi tara humdoi fauba Uttar Pradesh ki Greater Noida ta pangthoklagani haina lauthokre Kiran Aroibada Maroiwa Pau Amohanna Manipur da Rashtrapati ki Sasan tha taruk amaga makhatana sangdokpada Rajya Sabha na ayaba pikre Lok Sabha na su Hana na ayaba pikrabani
राज्यपाल अजय कुमार भालाना हाइरी महिरोइसना डिग्री फंगनब खक होनबगी महुत्ता थौना लैना लुसिंगबो ओइदुना दायित्व खंगना थौदांग याननबो होनगदबनी नुपिसिंगु नुमिदांग अथेंगबदा थबक सुहंदनबा मणिपुर सरकारना चेरोल अमा थोकरे मणिपुर हौजिक कोविड की एक्टिव केस तरुक लैरी ngasi gi oina mioi manga nongna COVID-19 positive oiki amasung भारत अमसुंग फिलिपींस की मरक्ता ngasi tongan ba yana se 8 sahi tauna kre pau